Lok Sabha ki 2024 election. Sa, karon to ako gi karon je ji percentage ke am to gi poll percentage. Poll percentage hasi phawda. Hoi. 606 lai basi manung da. Hoi. 240 mukki ma to. Okay. Adu da di 50% yogdoro bani ni. Manipur ki ayam mafam da shanti oina bot thadanaki adu botori musum mafam kharadadi shanti oidabada natana EVM machine phawba thugai ki sugunu da maite ayam bot thadaba phangre habagi report leiri loinana khoman basi khongda EVM machine thugai duna election report tobugi chang yam wang leire hairi loinana thamna pokpida nakal ani gi khut thanarak padegi hojik mioi amata leitana puang hangduna bot thadaba madu leire haina pau phangni matang sida ningsing ba yaba wafam amana 2024 gi Lok Sabha gi election asina India gi oina aroiba election oibe yai haina akhang hai singna mot pi khrabani hauji ngasi makto erakliba Manipuri phibam asina su mayek sengna takli madudi India gi aroiba gणतंत्रिक oina aroiba poll oiraga drive gi chingna badu fauri basigong khongmanda leiba polling station amada masakhang da mioi kharana polling station manung da changduna mioi kharagi mahut chinduna thadaram le hairi waho asidagi hogduna sawarba miyamna hupchilaktuna EVM machine amasung government yoiba pochei election da changada pochei sing ayam thugai kre hairi nakal amadana thamna popi da leiba polling station amagi manungda vote thadakani haidunum lakpa kangbu amaga vote thadaba yaroi haina thingba kangbu mo khuthokna rakpadagi ungkhana rakpadagi mafam aduda khulai phawba sinaki hairi hauji mafam aduda government yoiba mioi khara khang natana atopa vote thadaba lakpa kanasu leitre hairi Sugunudagi phangba paw amana sugunuda leiba maitai ayamba vote thadaba thokpa yaroi haina mioi kharana athingba pidura thamle vote thada handre habagi report tawrakli. So listen to me, because this officer has already complained that there was a commotion here, and how come that your officer in charge has no idea about this? No, sir. When the agent is thrown out and threatened, who is supposed to protect him? Sir. Sometimes I did to God as a consent to Mahalaki matang vida bot ek loy bedane ko imale bak ataseng na ning bakana no toksan na raga machum tak pa bang ning masaba na kana no ay bese mak mase ak sing ribaw bane ko ay suwan na loy matang da suwan lep suwan ba hin lay na ti ay amok ka sun lep ni ay no si hari sini tapta ba yad rabani se isali naw ne na nuksi da na kata na kon na khota na hona bani ay ngasi ba budai khang mani ko suma misam amada yairam misip kari gilo sine ba lepak miam nem tawi dan nya lepak ni ne na idai pa kan ne na tawi ba na tro kana na taw no mai mapok chen chen ngati seng doro mapok chen chen ngati ga mamik chen doro kana no sidai sida Puram maga nomay naman maga sinupis na mo kriminal me siya. Imong nanong ay kapsa. Kanano? Kapame, imong da suno may harap. Amok ta siguro. Ito no may talking sa lay ito imong da kapame gini. Kasi si Paro. Koy mina payo. Tawro na khang mani ware. Report asigi matung inadi 2024 gi handak pangthokliba election asina India gi oina gणतंत्रिक oiba election aroiba oirgani habagi thajaba adu mami senglakli haina akhang aisina mot pirakli